अहमक्तदा क्राइम अपडेट स्पेशल अहम सुब तांकक ताबिरिबसिंगबु जेम्स अग्रजमना तरानोक्चरी ngasisu puduna laksari Kolkata gi thokiba thodog sigi update anoba khara lak August ki tang kungani thoi the Supreme Court na hospital gi staff mari wahang pahangna na ba haikiba adugi report amuk lakli loinana thodog thokkiba numit aduda CCTV footage ta Sanjay Rai ne changlakkiba gi footage su phangle ten khraba matam asida Diamond TV amadi Wahong Radio 90.0 na platform nipan da miyam gi thogol togjaba asida miyam punamana support tobiba amadi sandok chariba tangkak asigi matang da miyam na full support pibirupa asigi da makhana na thagchari matam manghandana ngasi pujarliba report asikhaktana tana case ani amashu inong nong na mok hapchinjari amana Bihar da thokiba thodok amadi amana Assam gi Nagaon district da thokiba thodok amaga loinana ahanbada Kolkata gi case asigi matang da Supreme Court na staff marigi polygraph test tawkhibagi report ngasi numidang waram pung manga phawada piu haibadu polygraph test tawkhre hospital adugi staff mari adu kana no ahanbada orko ani subada sumitro makoi ani first year da PG tawriba ngaktan lekhidraba junior doctor aduna senior numit adu da makoi manga seminar hall aduda punki atopa ani aduna Gaurav house staff amana Sobodev intern tawriba amani seminar hall aduda punki hairi wafamasi makoi mari mangna loinamak yazakhre hojik laklibo wafamdi numit aduda makoi matau kramna punki bagi kadai de leki bagi makoi gi karigi damota polygraph test tawribano haibasi chumna wahang pahang tawba matamda makoi digi pigiba report adu pungsingna chingba khara chenaram masina maram oiduna Supreme Court na makoi amukhana polygraph test tawnana bagi daba yathang pikiben numit aduda haibadi junior doctor lekhidabadu makoi ga punna lemin hawwa ngaktan ikon kona unhau khibasi makoi marin ahanbada orko ani subada Somitro ahum subada Gaurav mari subada Sobodev makoi punna chak chamina ki haiba wafam si achumba wafam makoi ne chak khiba matam si pung 10 ga nithoi chak chaba matam da asumna magi duty loiraba matungda thenglaba matam adu yauki asumna makoi seminar hall aduda makoi punna lakhi asumna mafam aduda makoi punna pung ahum phauba leiki masigi matungda seminar hall aduga hek thangnabada makoi gi sleep room haibadi hospital aduda athengbudi duty tariba sing adu sleep room haiduna tumba yaba mafam single sleep room haibasi karino hospital asigi niyong gi matungina sleep room haibasi polygraph test tobugumba asiguma matamda tongan ba patient singna test makhan kaya tawba matamda sleep room asi seasonai hari tasenamak sleep room si ayaba matamda night duty tariba doctor amadi nurse singna seasonaba room makhal amashu oi hari karigumba sleep room amada doctor amana tumdunu leirabadi nurse amana khudakta emergency lakpa matamda doctor thiba matamda sleep room da changsilaga duty tariba doctor amabu mafam adu da pothariba do howdoklaga khudakta emergency da layengmagi khudong chabasu hospital adugi oina asumna chanai sho hairi numit adu da seminar hall adu da makoi mangana punna karigi da mak leiribano asengbadi numit adu Neeraj Chopra gi haibadi javelin masanagi Olympic manung oibanina seminar hall adu da leiba TV da Olympic yengduna leki Olympic loibada pung ahum takibani numit adu miyamna ningsingbiai Neeraj Chopra silver funky gold di Pakistan gi sanaroi amana funky miyamna hena khangnare adubu match masana du yenglingi manung adu da makoi gi sleep room leiriba sing aduda tongan ba patient sing gi test tawbugi sleep room du hanglamdi adubu pung ahum tarakpa matung aduda sleep room adu hangwadagi first year gi PG tawriba orko amadi Sumitro tongan ba sleep room aduda potharu nabagi damak satkiram masigi matung dasu Gaurav mahaki test tawgudaba khare lei haiduna mahak satki amadi first floor dagina third floor da mahana karakhibadu CCTV da urami seminar hall na leiribasi third floor adudan asumna Gaurav mahaki test sing adu tawba loiraba matungda mahak third floor dagina first floor da mahak kumkhiram masigi matungda su Sobodev mahaki duty loiraba matungda seminar hall adugi opposite ta leiba sleep room da changduna mahaksu tumkhiram panjaningi bo wafamdi orko Somitro Sobodev makoi ahumna tumliba sleep room asi seminar hall adugi mayok na badalaiba haibadi yamna nakna leiba adugumba sleep room ngaktani adubu Gaurav hariba house staff asidi mahak first floor da oina leikhirami makoina chathok chasin tawriba sing asi CCTV footage ta chapchaba pungsinga loinana capture torami
Asumna nongan kirami. Nongan ba matamda seminar hall aduda ihan hana thong hangdoktuna changakiba hospital adugi staff adugi maming Orko na lemai da taduna leriba junior doctor adu ihan hana ubu oirami. Thaudok adu ubadagi mahak ipa pakhatuna hospital gi authority da mathang tamkhirami. Adu erabadi yamna nakna ka aduda thangnana Orko Sumitro amadi Shobodip tumduna leriba. Asuk yamna ot naiduna mafam aduda ijat panghanbaga loinana junior doctor adubu hatpa matamda makhoina karigidamakta tadribano. Wahang asi adom so hangbining lamgani. Adubu seminar hall di soundproof oirami. Maramasina hall adu thong lonsin kiba matamda meeting pangthokpa atai thabak thorom pangthokpa do hospital adugi ka singda karigumba amata langba tadananabagidama soundproof oiba amadi mafam adu fully air conditioning room oibna mafam adu tholiba thodo wathok sing adu thangnaba ka singda karigum amata takhidi. Maramasina junior doctor adunasu mahaki junior oriba first year PG tamliba Orko amedi Sumitro makhoi anina sleep room da chakhiba matamda mafam aduda mahak ngahaktang tumhauge haiduna tumhaubadagi thaudok asisu thokhibani. Asumna thaudok asigi matangda polygraph test tawbadagi tongan ba staff sing adu wahang pahangba matamda wafam sing asi mathang asengba sing thoraki. Masina thaudok tholiba mafam aduda makhoi marigi fingerprint show funky. Fingerprint phangkibasida miyamna khankibadi thaudok asida makhoi hatpa natraga otpa naiba yaurungani haiba wafam asi. Tasenamak makhoi gi fingerprint phangkiba adudi hall aduda makhoi Olympic yengba lakpa amadi chaba thakpa loiraba matungda makhoi punna leiminarambagi fingerprint tabani haiba wafam asini. Adubu makhoi marida wahang pahangbu matamda tasenamak hospital asigi hanagi principal Sandip Ghosh ka makhoi ga manaduna witness sing asi muthatnaba honaribra haibasi miyamna hangnariba amadi CBI faubna chingnabadagi wahang asi kayara khangkhrabani. Loinana khwaidigi anaubu wafam asi CCTV da Sanjay Roy maha seminar hall aduda pung mariga minute ahumda changakhibadu CCTV da uramni. Masida natana mahakna seminar hall adudagi pung kayada thokkibagi haibadu exit ki matam pung mariga minute nifu oirami. Minute contratreti mahakna seminar hall aduda junior doctor adubu ijat manghanba loinana mahakpu otpanaiba amadi hatpagi thabak adu minute contratret ki manungda pangthokkiba oiramgani haibasini. Postmortem gi report asu doctor na asumna piki laikhidraba junior doctor asi pung mariga minute 15 dagina pung mariga minute nifu fawagi manungda siba oigani haidana postmortem gi report asu pungsing asumna palli loinana CCTV ga su chapchana puthorogni. Hauji case asigi matangda tonga wafam nomagi tamna sum thorogni. Adubu tholiba thodok sing asi asumna tumina adumak namsin khigadra. Mamangda thokiba CBI na paikiba case kaya solution khidabagi waridi aina mohana ningsingdraba sumya ponaman hena khangnaraba wafamni. Tholiba thodok sida mathang update amok sungsho shoiduna pinaba honajaraki. Adubu makha tarakpada amok chahi 13 khaktangari ba dalit ki angang nupi macha ama mahakpu Biharda tamthina rape chatharba matungda mahakpu hatkirami. Thodok asi August ki tang 13. Kolkata gi thokiba thodok August ki tang 9. Thodok asida makhoi miyoi taruk phakirami. Mahakki ngaksam haksangi saruksing amadi private part sokhankirami. Thodok asida chenaba Sanjay Yadav mahak police na phare. Adubu Sanjay Yadav hariba miyoi sikana dalit ki nupi macha chahi 10 marirom surba asi mahakna mahak lohongse haiba wafam imung manungda phawba haiki. Imung manungna yadabadagi mahakna imung manungdo hatkani haiba wafam phawba pankirami. Paru police area gi oiriba Muzaffarpur Bihar te thokiba thodok amani. Adubu dalit ki chahi 10 mari khaktangari ba nupi macha amada thokpa thodok mangona tholiba thodok asisu chap manana doctor da tholiba thodok asidagi hena tamthiribani. Adubu khungangi dalit ki nupi macha amada thokpa thodok nina India manungda wafam asi kaya kan hainati. Nungai yaifaba imung amagi macha masu oiramlaba mina masakhangba mi mo oiramlabadi lepak irang hauduna India sinba thungna kendal paidun irang hauramba suyai. Hi India masini nahaki India Bharat michang mikhai naiba lairaba ina khunba khaidokpa anem awang khaidokpa nungai yaifaba singi mafam nupi singi ijat khongoina pham
chahi amada sigumba thaudoksing asi masing lakngamdana thokli kaya amana namsinduna adumak leiki lairaba khungangi mafam amada thokpa dalit ki nupi macha amada thokpanina celebrity amatana wafam asi phongdokpasu leite tweet tawbasu leite kana amatana ninda tawbasu leite adumak tumina leikragani adubu nupi macha da nupi natabra nupi amada miyoi tarukna ijat manghalaga ot nairaga private part ta soghalaga hat laga hundoklamba haibasibu achumba khongthangla hai hai Bharat masini nahaki India adubu pikliba siguma nupi macha amada miyoi taruk changduna ijat manghanba amadi hathokpiba haibasi kadai phawba chungmadagi thaudok asigi matangda RJD amadi BSP na Bihar gi lengak pu singnabaga loinana matik chade pham thado mara leibaching cherak piu haiduna makhoi gi makhedigi khongjang phawda kanna changsilakli adubu thaudok asida chenaba miyoi taru police na fare hairi aroibada mukpuduna lakchari aikhoigi north east thokpa dugumba thaudok amani thokliba mafam Assam gi Nagaon district ta thokiba class 10 tamlibi mahiroi nupi amana tuition halakhi mahak cycle tongduna tuition halakpa matamda lambi da kanagumba amata mahak thengnaramde asigumba tanja asida bike ta nupa ahum lakhirami nupa ahum aduna mahak lambi da khamki amadi mahak pu mongsong amada pushinduna makhoi ahum changduna ijat manghan khirami thenglaba phawada makhoi ahumna ijat manghan badagi mahak wakhal takide masigi matungda mahak ki cycle adu pukri amagi mapanda hundok lamlaga masada phi amata thongdana nupi macha adu lambi amagi mataida amambagi khudong chaba lauraga miyoi ahum aduna hundok lamki asumna athengbada pung nipan tarakpa matamda lambi de chatpa miyoi singna mafi amata thongdraba nupi macha ama wakhal tadana lambi gi mataida leibadu thengki amadi police ta paw piki asumna police na nupi macha adu lokhalaga hospital da laikhenaki ahanba hospital da pubada mahak ki phibam lubadagi atopa hospital amada puduna mahak hojik sukanna laikanari thaudok singarang thokiba thaudok amani thaudok asida all Assam gi student union akan makhongjang changki amadi mafam kayada dukan sing thong hanghan kide chief minister Himanta Biswa Sarma nasu yamna nungai taba thaudok asigidama phongdoki makok thongba police ke achouba kaya marum kauduna wafam asi khanaki amadi thaudok thokpham da thaduna case asigi matangda makoina thijilhanki ikoi koidana thaudok asida chenaba tafazul kauba miyoi ama fare miyoi asigi machindagi thaudok aduda chenariba makoi anishu police na fare hairi ngarang na hanta Kolkata da thokiba thaudok asida miyam punamak thamoi phawba niknik lauringi marak asida inong nongna asigumba casing asi tholokpada adomda kari phawbibage nupi gi punsibu Bharat India gi mafam asida asumna ijat kayam kuina khongauna duna lekhigani asigumba khongauna rakpa matamda kayam kuina kari cherak pirak pangai khigani social media da ukhiba atoppa leibak singi nupi bu ijat manghanba matamda mangaksam luren thangna kakthabadu adom yabiningra special crime update Kolkata gi thodok asigi damak khanaba miyam gi damak tu semjabani iramda masida lan chathari aikhoi chap manana leminaba amadi lingjen manaba gi tangai phadaba leiri adubu tadaba yadi khangdaba yadi uroi haiduna usinadaba su yade aikhoi su Bharat ta tilli aikhoi gi ichali singi punchi kari oigani haiba khangba ngamdri ngasi gi damak ta di matang asida crime update ahum suba loishinjari tabiriba sing amadi mijeng tabiriba singbu James Haigurjamna amukahna khurumjari shanale pa kanglei pangna yaifare